Tarasuba Manipur Legislative Assembly ki Tarahundoi Shuba Session Matam Katana Yethokre. Manipur amasung Myanmargi ngamkai survey tawduna nauna lam onanabagi tangai fadrapati political parties singi mihut kangbo ama Delhi da chatuna center da takshin si haina Chief Minister Okram Ibobina phongdokre. Amati Lok Sabha ki hanagi Speaker PA Sangma Lekhidre March ki tang nipan fawba Lok Sabha mifam adjourn tawkre. Ngasi chathakiba Manipur Legislative Assembly nasu awaba phongdokre. Miyang tabirib ismutaram oksari hausi mapung pausing. Tarasuba Manipur Legislative Assembly ki Tarahundoi Suba Session ngasi loisin kre jahi taramanga ki matungda BJP ki MLA ani Assembly asida saruk yaki. Jakiba February ki tang tarama pandagi chatharaki by Assembly mifam asida punna sitting tarama thoi leki ahoba numita Governor ge address PK. Supplementary demands for grants Ingnisini taramanga tarataru budget estimates Ingnisini taramanga tarataru amadi demand for excess grants Ingnisini taranithoi tarahumdoi present tauke lebaki kanaraba wafam kaya assembly mifam asida khanake ngasi aroiba numiki 0 hour matamda United Naga Council UNC na opposition MLA Laisom Ibomchabu Naga taba mafam singda changmada athingba thamkiba asi UNC ki hak amata leite haina 0 hour matamda Ibomcha masana pukhatkre UNC hadiba loop asi senapati da office oiba amadi Imphal da branch office level loop amani asiguma loop amana mahapu thingbagi hak leite matiksu leite haike athingba lerebasu mahak masa Naga taba Manipur gi mafam khudimakta chatkani Nagaland gi Chief Minister amadi NSF ke Mathakta mahak masana FIR thangat khiba adu handokpa tawroi karigumba makoina lale haijarak labadi mahakna thakiba FIR handokani asigumba loop asigi mathakta makoibo ainaya daba loop oina lauthoknaba mari leinaba ministry da che tharagani house nasu makoibo ainaya daba loop ni haina lauthokpiyo haina house ki pukning jinsinke Laisom Ibomchana pukhalakiba wafamadu opposition MLA singna amato oina sagwatke Amaromda opposition MLA L Ibomchana The Manipur Right of Citizens to Time-Bound Delivery of Public Services Bill Ingniseni Tarataru House the introduced Taunaba Private Members Business Ama Pukhalaki Private Members Business Asi Sarkar ki Department Ayambada Delin Clerk Tagi Hauraga Makok Thongbada Ladibo Officer Kayana File Matam Chana Loishindaba Amadi Thadok Tabagi Thabak Chatariba Asigini Atopa Stasingda Akagnaba Matam Ama Piduna Pending Ladiba File Sing Asi Loishin Hananaba Matam Fixed Toba Oiri Haiki Secretariat file tanaba question chain ba adu lehelaroi maramasina house asina bill asi introduce dawnaba pukhalapani haike masigi pakumda Chief Minister o Ibobina hariba mawong asi sarkar na hanadagi khanaduna lakpani file ayamba pending leriba asi secretary natraga deputy secretary gi thakta din natte adubu makhata ba official singi maikaidagi file pending leibani maramaduna atai state singda Taunabagum atubo matamda pending file sing loishinanaba honajagi haibadagi bill asimakti house ta introduce tawkide house ki leader su oriba Chief Minister o Ibobina bill ahum house ta khanaraba matungda pass tawke bill ahum adude the Manipur Municipalities 10th Amendment Bill Ingnisini Tarataru the Manipur Appropriation Number 2 Bill Ingnisini Tarataru amade the Manipur Appropriation Number 3 Bill Ingnisini Tarataru ni Manipur amasung Myanmargi ngamkai survey tawduna nauna lam onanabagi tangai fadrabadi political parties singi mihut kangbo ama Delhi da chatuna Prime Minister Home Minister amadi External Affairs Minister da takshin shi haina Chief Minister Okram Ibobina phongdokre ngasi chathakiba assembly mifamda opposition MLA Dr. I Ibohalbi amadi KS Joy Kisan anina ngamkai gi jay nariba wafam gamari leinana pukalakiba calling attention motion amagi paukumda wafam asi phongdokibani Chief Minister na makata na Churachampur dagi ukrul fawbada Indo-Myanmar border pillar marfudra mapan yungi masi manungda marfudra di chay na bawafam leite adubu border pillar mapan di hauzi lekhai tadri ba border pillar gi mafam sing asida Myanmar na lam khopsila le hariba asini Surveyor General of India na New Delhi da issue asigi matangda mamang chahigi January 12 amasung July thada pangthokiba apunba mifam da su mahak yaurure mari leinaba khudimakta state government ki ayaba natraga pau piramdana lebak anina lokholakpa thabak state government na yaba ngamloi haina khangan ki hirama matada Manipur gi boundary da yashinaba amata tawroi haiba chapsaba wafam state government ki maikai dagi thamkre
Hauzik Leriba Lebak Anigi Jay Naba Asi Nauna Survey Tauduna Jay Nariba Border Pillarsing Matam Chupagi Oina Asing Balepna Driba Fauba Border Fencing Natraga Security Fencing Semgat Sagatpagi Tabak Lepkadabani Habisu Kangan Kray Border gi issue asi Warashin Puraknaba Prime Minister Amasung Mari Lenaba Union Minister Singda Takshilabnaba Political Party Singi Mihut Kangbu Amachalunabagi Wakalon Chief Minister na Putoki Calling attention adubu pukaladuna Dr. I. Boholbina handak icham amasung pau misingi apun bakangbu amana ngamkai gi sarugasi yeng silubada hauzik leriba mawong asida border fencing khakrabadi Manipur gi tanglaba lam square kilometer lising amarom mangkragani haiba si yamna luraba tanfam amani tim aduna yeng silubada border pillar singi asengba mapam laptop na jungaida India gi lamlomda hena jangsinduna yunglamba thengnaraki makatana border fencing asi kharabadi Manipur gi khul tarama thoirom Maromda Yaukibagi Fibum the lady, Kulsing Asigi upon by missing Lishing Mari Taramari Rom, Maromda, Intopida Dra Habagi, Kunjasingi mi Paiba, Chowna lady, Makoilin about Manipuri Longangi, Indiagi voter card, job card, Amasung Adha card sing pai, Matokaram Namakoibu, Mamagi citizen, Oigado Ribano Haina, Hungly. MLA Joy Kisana su motion adu pukat pada saruk yaraduna ipai ipu singna sinaramba Manipur gi ngam khainga kwa haibasi hauzik leriba MLA humfugi mathauni natrabadi tungda lakadaba mirolna ekoi buthi nangana khigani political party singi delegation ama Delhi da chatuna Manipur gi boundary ngak shena naba India government ta takshinshi haiki Hana Lok Sabha gi MP oiramba Purno Egitok Sama ngasi ayuk pung taramathorom taba matamda Delhi da leba masagi mayamda heart attack toropadagi Delhi gi Ram Manohar Lohia hospital da pukatuna laikanarba matungda lekhidre masagi chahi humfugnipan sukre ma inisima chamapan marfudra taruktagi inisima chamapan marfudra nipan fawba Lok Sabha gi speaker oiramki ma Meghalaya gi West Garo Hills district ta inisima chamapan nifutare ki September gi tang amada poki St Anthony College da graduation loirba matungda Dibrugarh University da International Relations da Master Degree Ocean K Magna Rasniti da Kongdarak Laba Matungda Meghalaya gi Chief Minister Fawba Oiram Laba Matungda Lok Sabha gi Speaker Oirakibani Mag Bharat ki Presidential Mikhail Fawba Thengnakiba Mioini Mag Bharat ki Rasniti da Achoba Thodang Yaramba Misak Amani Magna ngasi Ikhang Khangaudana Lekidabada Awaba Phongdopa Oina Lok Sabha gi Mifam March ki Tang Nipan Fawba adjourn Tawkre Mark Lekidabada Bharat ki Prime Minister Narendra Modi na awaba phongdopaga loinana awang nompok lamdamda chakwa tharang ki thabak paikhalamba lujing amani haina singthakre amaromda Lok Sabha gi Speaker Sumitra Mahajan asu PA Sangmana Lekidabada awaba phongdokre amaromda PA Sangmana Lekidabada Manipur Legislative Assembly gi mifam nasu minute ani tumina leptuna awaba phongdokre Chief Minister Okram Ibobina Sangnaraba Rasniti gi lujingba ama oiriba misak asina lekhidaba asi leibak asigi oina chawna mangjabani haiki Aimol tribe pu Aimol Nagani haina lauthokibada achoba thodang laukiba matam adugi Aimol tribe union Manipur gi president oiramba M Munthoi Rengna Aimol tribe ki matangda media da phongdoropa wafam singa Aimol tribe ka mari leinade haina Aimol tribe union Manipur gi Hauzik President Oiriba RT Akhel Aimol Saitu Sada Hills na Paumi Singda Phongdokre ngasi Manipur Press Club ta pangthopa Paumi Singa unabada mahangna khulgi luchingba amadi church singi luchingba singna Aimol tribe ki ayabi yautana M Munthoi Rengna ma ki khongloi kharaga oijaba phangnaba inglisini taramanga gi April gi tang 12 da Aimol tribe pu Aimol naga oigadabani haina lauthokibani Aimol tribe union Manipur na makoi singadu pro naga ni haiduna inglisini taramanga gi June gi tang kumanga da mafam lokthokrabani Chandel district ki Palel Aimol area da NSCN IM na Miyami pun yauna pamdaba thodok kaya thoaliba asi makoigi ijat sokpa natana ate kanaba karisu phangba ngamloi Aimol tribe ti Aimol oina adumak hinkigani hauji fawbada NSCN IM na Aimol gi mioi taruk Palel area da hatkre kaya amana phuba cheiba tawbadagi awaba tahankre NSCN IM na khulai paiduna Fongna miyam gi mayukta thabak chathabada kunsuba sector amadi kuntarak suba sector Assam Rifles na yengduna leiri masigi matangda Deputy Chief Minister da kayara khana khangan khrabasu thabak amata lokhatana leiri haike Hujik chimi Aimol amma khodam phaidagi let kothang ko bisi hujik mangduna leiri hujik pau masi IM gi NSCL IM gi khurmi region gi
खुरमी रीजन द चांदेल द लय है बापाउटाय मसी मांग की बे था मरी मंगा सुरे हुजिक फाउ मसी सु थादु पिरक्ट्री है बसी थमजनिंगी अदुगा अकोइ आइमोल दि केदोंगै दसु एनी फोर्स लाक पतार बसु अकोइ दि आइमोल ओइना लेगनी अदुगा आइमोल दि को हिस्टोरिकली कल्चरली अदुगा होरक फम अदुगा अकोइ की फीदा खुदिंग मक्सी सोशल सेरेमनी दा हिस्टोरिकल बैकग्राउंड थियरिटी चिन कुकी ग्रुप सिंगी कम्युनिटी सिंगनी इथनिक ग्रुप ने थोदो खिंदों ना अदु खंग नतना अकोइ दि इंडिया गवर्नमेंट ना 29 अक्टूबर 1956 ता अकोइ से आइमोल टाइप से रिकॉग्नाइज तौरप मतम द चिन कुकी मिजो ग्रुप ओइना अकोइ से सीरियल नंबर 1 दा रिकॉग्नाइज तौरखि मिलालना इमालोल बु हेना चौखनबा मदी ममालोल दा परीक्षा थाबा यहाननबा पाखलप खोंथांगे सरुक अमा ओइना All Manipuri Recognized Private School Welfare Association amadi Language Department ka punna pangthokpa mifamna private school da mamalol da wangang bada atingba thamdaba amadi school gi parikya da mamalol da thaba yahan ba gyawna yanaba purak de haina milal gi morangthem nawkhom ba meitei na phungdokre ngasi milal gi office da pangthokpa pawmi singa unaba amada nawkhom ba meitei na makha taraduna lanai mahiloisang da Mahiroi singna mamalol da wangang bada fine tian ba amadi jairak piba si mifam asina khanaraba matungda athingba pi da ba haina yanaki school parikya da mamalol da parikya thaningba mahiroi singi khudongchaba piba English hena tamba pambagi oina spoken English tambagi khudongchaba piba haina su yanaki ba wafam singa si language department na notice toktuna school singda khangalagani haiki aba da athingba musung ayet pa pi da bugolena Jerak pi da ba haina yanare lamdam si da mai lesing sin salai ba catholic school singi goi society among gi lu amal le ba do koi ngarang wari sana ba yahu da ba do ba si dagi na numit mangani gi manung da makoni wari sana ba gi tansa ma milan da pibir na ba gi da mukta kon haijari lona na madu dei da makoni mit mangani gi manung si da wari sana ba gi tansa se pibir ta ba tar ga di lamdam asi da mamalon bu nuksi jaba mamalon bu khidana bu honari ba la pa miyam punna milan ga lona na Catholic school singi mathakta makan mukha kaya ki khongjang janghen bahina simaga khoi thamjai Imphal Post Office da Director oina Thaupuriba Binod Kumar na mahaki staff singda maram chadana awaba pi amadi staff nupi singbu hanthaba miyeng na gieng haibagi maralda ngarang dagi hauna All India Postal Employees Union na Director Binod Kumar gi mayokta changshin ba khongjang gi sarugama oina ngasisu Postal Service ki thabak sing leptuna office mamangda khongjang changsing ki sub office amadi branch office sing da su thabak lepagi khongjang changsing kre Union gi Secretary Nabajandra na changshiliba khongjang asigi matangda yanaba puraknaba hodaduna laidingai cherakta Director na maram amata piramdana Manipur thadolaga chatlamle haiki pibam asidagi staff sing na thabak lepagi khongjang changsilapani haina phungdoroli aduga koi amuka amu magi matakta rule na piba adugumba charak singdu preview dismissing lobby haibani aduga koi haire posting ja koi staff punamangna yaraga pastor matungda ngasi uksi akoi gi asada magu unaraga kariguma development purakadra hana khandun laksabani adu madi lona ba flight tonga silame pungni pan makhaida adagi akoi gi thabak sugane torambe staff singsu kurang khosaw nodana ngasi di magi mong sida akoi thabak lepagi thabak si khongjang changsim bani All India Postal Employees Union and its circle gi organizing secretary NK Gojendrana Director Binod Kumar na staff nupi amabu nupi oibigi ijat yengdana ngang sakibagi thawong yaningde Binod Kumar transfer tawdriba fawba khongjang changsingani haina phongdoroli taba demandi mahaksina Manipur gi transfer chatti phawdi koi thabak sukhra hapse koi aseng warep ni maga koi thabak sumina ngamaroi Manipuri khunai bandana yangba nupi bandana yangba bazar mayam ka nupi bi kai bi ba sikma director si Manipuri chakhigadane haibse koi arepa koi gi firem ni mak chatti phawdi Manipuri transfer tawdi phawdi koi thabak lekhigani Amaromda Post Office ki strike asina maram oiduna Moirang amasung Bisnupur Post Office su thong hangkidre Thongkogen hauki mihat kamari lenana JSC na Imphal More lambida matam kaktana changsilaki ba lambi thingbagi khongjang government ka yanabadagi khudaktagi handokre JSC ki convener mangboy hauki na paumi singda khongjang handong nanabagi firep asi ngasi JSC amasung government ki mihut singi marakta H:5 khulgi community hall da punna faminaraba matong warep lobani meeting aduda warol taret yawba memorandum amasu IFCD minister gi khuthangda chief minister da pisinkre ngasi gi mifam aduda minister ngamthang hawkip MLA korungtang ADC chairman Lukhozei Zau DC Robert Katrimayum SP Thawasu saru yaki
Pawi Marathon at the break amata. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabashu karishu waningai leitre lift staff syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi nadringai da successful hobana hena fai. Classic Hospitality Training Institute Thadaru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare dagi class haujaragani hena akupamarol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you. Break batung da taram nongchari. Board of Secondary Education Manipur na sinduna chatariba Class 10 examination gi ngasi science subject thokpa namita Lamlong High Secondary School da question answer sing Xerox copy sisinaduna mass copy tawhalambadagi KSA na fagapangam kre Mairoi Loop asigi Segaro taleba office ta pangthopa pawi mifamamada Secretary HRD Angauton Kuman na phongdokibada exam center asigi room number 13 da question paper kuntragatare ki manungda kunmari da paukum yauna yentholambani KSA gi volunteers sina exam yangshin bachapada thengnaduna fagalaki asigumba achangba Mairoi puthokpada khurau chengada thabak thawong sing makha tana chathabiganu Mairoi singi mama mapa singnasu machabu fatabalambida jungshinana ba honabada mateng pangbiganu haike Tik chaba laik lai suda thawai yaw bami masing handarakani habase kese thajabani na board nasu hairaba center sida meng changbiu mama pa iba singnasu masa singbu aranba pamai sinaraga exam mai pahan gi haiba saukhattaba dungi khunai bu manghan gadaba wakhalon thadokpiu Manipur Bona Lautuna Hausi Chathariba Class 10 ge examination ge ngasi science thokpa namita Joint Students Coordination Committee na exam center sing yangshin bachapada lekai gi marapabi amadi club ki miyoi sina mapalda section na ngakpo malaga manungdana oja singna usinadana paktaknana nataba pambai season na halamba thengnari haidi Moirangkom da leba suki office ta pangthopa pawi mifam amada committee gi convener Chandra Kumar Kumana ngasi committee gi team amana education minister gi mayum manak ta leba Hairok High Secondary School Center yengshilubada exam mandaba mongda hangliba wahangi pakhum sing mathang manaw naina carbon paper sing pairaga mahiroi singda pinana bathabak chataram ke Invigilator oiriba oja singda hairubada ahan banina yengbirasi haina phongdorakiba asi laibak thibani asigumba center asi board na center kakadabani nongpok sekmai da leba sekmai kumbi high school center da tariba mahiroi sing school gi capacity ga jana dabadagi cycle set amadi waiting set ta exam tharamba thengnaki atai center kaya yengsilubada ayambana nataba pambai sizinaramba thengnaraki haina phongdokli Hero Higher Secondary School Center asida yamna nataisa da mongda exam ki system mandabida question ga answer ga question 1 2 3 hariba 34 37 hariba question asigi chap manabam answer question number su khenadana answer carbon paper amadi micro gi mongda semduna question hana phangbagi mongda exam thaba thengarakhi hariba sing asu mamang dasu leisare hariba center asida lekai gi marapai bi amadi club ki member singna yamna section man ba mongda ngaktuna leinaraki exam gi center oc jcc member na unagi haiba fawbuda club ki member singna ahan bada thingduna member singna oc da permission lawraba matungda jcc member sanghalaki Manipur University ki marueba fam kaya advertisement tawdana hauzik vice chancellor oiribana senja thumja michang sangada yumfam oiraga thabak hapchile hariba asigi matangda
Prime Minister amadi Ministry of Human Resources da waka cherol pisinduna thigat halagani haina Desam gi advisor LC Santos na fongdoli Kaisapa Junction da leba Desam gi office da pangtopa pawgi mi pamamada Santos na Manipur na malem gi chakwalam jel da saruk yabada achoba thodang loriba Manipur University da Desam na mamang da gi hona asoiba aramba kaya puthotuna lakli handak University gi Finance Officer Student Welfare gi din amadi Internal Quality Assurance Cell gi Director gi Famsing Advertisement thoktana RR Sudaba Musing VC na hapsil lamba si laibak thibani haike Aran batoriba akhoi de sound piriba allegation sing se masi sumibra la libra ha basi krai bu sumina krai la le ha masi MHRD gi fact finding team ma sembi kan da masi inquiry committee ma sembi kan inquiry to bi ha basi number 1 ai number 2 the inquiry to ringai gi manung da hojik vice chancellor oina lebi ba ko mioi se mase lip to thambiu mari level authority na thigaliba mai fact finding inquiry do amadu gi matu ina maral gi matu ina chapcha ba serak tu madu piga da ban ha basi na ngasi numiyung ba pung tara ni thui chapa matamda moregi custom office ka thangnana leiba transformer ama khangaudana mai horopadagi custom office ki fencing mai chak pa horopada Manipur Fire Service ki kangbuna laktuna makata na amangata thokadabadagi kankre Imphal West ki oina Service Shiksha Abhiyan gi makada mayang Imphal Hegulyang Bida hangliba Kasturba Gandhi Balika Vidyalaya asigi Ingniseni tara humdoidegi Ingniseni tara turuk fawbagi paisa School Management Development Committee khangandana lauthok laga sizinaram le haina RTI activist CS Sanjoy Singana RTI gi khutangda thigatpada khanglakle School Management Development Committee da school asigi financial management amadi semgat sagatpagi thikagi work order fawba sinarabasu Management Development Committee gi thawpuriba mioi amata khangandre yamna angakpa amana Vidyalaya asigi attendant registrar ani sui hari Vidyalaya asigi warden na attendant registrar ama pai atopa attendant registrar amana head mistress in charge na pai hari Vidyalaya asigi oiba masagi oja amadi atay staff ama fawba hapte hauzik leriba oja sing asi Manipur Sarkar gi atopa school sindagi wairaga sizinabani hari Manipur Sarkar na atuba matamda miyeng changduna Vidyalaya asibu afaba maikaida puraknaba honabiu hari Tausem subdivision ki SDPO oiramba Mehemia Chodangbo halambagi mayota nagaram da wakam mipamama pangtokre nagaram gi sorok tangkai thatuna pangtokiba mipam aduna mihar pa puthotuna cherak piba amadi laikidrabagi imung manungda matik chaba compensation pinaba demand tauke ekoi santi pami sarkar na mihar pa puthokadabani amadi thodo asi ikai ningai ni haiba play card kaya su sizinake Junction ki bakhongjang asida hengang kendra gi MLA N Birensu mafamadu da laktuna saruk yarake mangna ISTV da phongdoropada thokibe thodo asi yamna nungai taba thodo ni hiramasiga mari lenana assembly da puthotuna khanakiba lekre police na sumihat pa fana na bakan na honari haike aina sidai da khunji da changa ga isolate oina minority oi lebani na aga changa ga tawrum base sidai da khoi su yam nungai taba phaw bai dare aduna athu matam dai khoi police sim su yam kana thigani thigat pari ngarang fingerprint ga loguna khotna aina expect tawi athu matam na mi ha pase far ga thuna da mi pigani habigi khaja bodoi thamjare Sananglong Nagaram gi Secretary LK Phantom na Sarkar na athupa matamda thodo sida chenariba mioi sing faduna cherak pigadabani miyara siga mari lenana Manipur gi Chief Minister amadi Home Minister da memorandum amasu pisinkre memorandum aduda lekidrabagi lehauriba imung manungda matik chaba compensation pibaga loinana mahakna pairamba fam asima kamanaba post ama lekidrabagi machanipada pigadabani haina dabi tauke ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯦꯍꯤꯃꯌꯥꯕꯨ ꯍꯥꯠꯄ ꯃꯤ ꯍꯥꯠꯄ ꯃꯤꯗꯨ ꯑꯊꯨꯕꯗ ꯊꯤꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯐꯪꯐꯝ ꯗꯟꯗꯤꯗꯨ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯅꯦ Wangjing Tentha Kendra gi manung chana leiba Kaiden Bikhok water supply gi matangda Kendra sigi MLA P Brojena ngarang assembly da hanghiba wahang amada PhD Minister Hemo Chandra na scheme asi mathau tauri miyam da ising piri haiba wafamadu Kaiden Bikhok Students Union and Club na kan na yaning daba phungdokre ngasi Manipur Press Club ta pangthopa paumi singa unaba amada union gi secretary Usam Surchana scheme asi ingsima chamapan marfudra dagi saba hoduna ingnisani taragi February 16 ta sangaduna tha ani ahum lo miyam da ising piram ke makatana scheme asina miyam da ising pidana lady adubu assembly gi house da PhD minister na ising piduna mathau tauri haina lana phungdokiba du pende ising piri hairabadi mafam takpiu miyam na ising soksage haike
local MLA nasu handakta PhD Thawbal division gi officials singa loinana scheme asi yengsinbada mathau tawdre haiba khangkrabani assembly da minister na pirakpa pakumda makhata na karigi wafam amata MLA na phongdok tabano masi matangda miyamda asengba khangananaba athuba matamda sengdokadabani haiki takpiraga aikoi praja mayam mafam adutana ising chokpa chachage haiba sing asi aikoi praja mayam na pamba sargi dagi apamba duni Director Prosecution or Madagi Tabaki Potaraba Matung Numit Karani Asida case Kaya Lakosing Namsinduna Lady while Chatabada Henatuna Lushinanaba Ngamnanaba regular director Haptuna Home Department Ki Makada Henduna case Lushinaba Mari Levisina Hona Haina Director Prosecution Oramba NGTS Kumarna Fundokre Ngasi Manipur Press Club Pangtopa Paumisinga Unaba Amada Mangna Director Odingaida Rape Amadi Pokshogi case Ayamba Lushin Ki case Humudra Matwegi charge sit na chingba athubada pikatuna rai tagadaba khatang ngaire atopa case chache kanifuma thoi rai lauthokre mari leinaba data sing computerized tawduna transparency leina trial chathaki magna thabotagi pothaba numitagi paraga matam khara asida case nifurom lakhibagi report lei adubu director leitabana case sing thabak paikatri crime rate hantahanba amadi bara lebesing athubada cherak piba ngamnaba Pharmacy Hakadabani, Luinana Department asi Law Department ki Makada Lady Basi Cabinet na Home Department ki Makada Lehenana Bawar Lawio Maduna Trabadi Nupi Angang Amadi Atay crime gi case masing hengatuna while Chatabangam Namsinduna Lairagani Luinana crime Tobagi Chang Hengalapa Yabagi Otopalay Haiki Masi regular director ama happy hapung amdragadi cabinet decision am loraga masi Home Department Makada CRPC section 25A close cheese है मशीन मतुगी ना हम भी अदु वही मतलब ता अटे स्टेट ता होम डिपार्टमेंट में खादर ले बगुन मणिपुर की डायरेक्टर पोजीशन से होम डिपार्टमेंट ले लगे दी यस हे न सु इफेक्टिव वही वो गनी अदा हजिर ले दिबा तंगदु ले ता दा फिरोम सिदा याम दुखनी है वनी अदु का इंचार्ज कुबा डायरेक्टर अमन तो या बता कुछ नते Apunba Irei Pak Maheiron Sinpanglub Ames Amadi Desam gi apunba tim tarahumdoina tongan ba exam center tarahumdoida yang sinba chatpada paktak tana natba pambe season naramba thengnari hairi center kayada examination gamari leina daba tongan ba school gi oja singna leramba thengnaraki amaromda examination center gi akoiba meter chamagi manungda miyoi manga dagi hena punba yaroi haibagi athingba leirabasu mairoi singi mama mapa singna leshinba board ki flying squad amadi mairoi volunteer singna center ki campus manungda leiringaida mapanda irang sagatpa center kayasu thengnaraki mairoi singi tungi punsida khwaidagi maru oiba examination asida fazaba mawong maril taba examination system ama puraktuna lamdamasigi education system afaba maikaida purakna bohona bada pumna magna hona minasi hairi Thasi tangtara nipanda singzamai da leba Iboyama Hospital Research Center da lairabagi pangkagi makada leba miyoi singi oiba lemna operation tawbagi program ama pangtholagani hairi ngasi nungtilgi pauche pandamgi office ta pangthokiba pawon mifam amada program asigi coordinator sibadata luwang na phongdokibada free operation came asi lekhidraba oja Dr. Ningombam Ibobigi taranipan subaning sing tharongga loina na pangthokadabani Selgi awaba mayong na bamyoy sina Mars ki tang tara nitoida hospital asida pangtokadariba screening test da saruk yabiyo patient tara pandam thamliba asidagi hena lakpa tarbadi matung tabada operation tawnaba numit lepkani haiki nai lup sing nasu madu recommend to biraku matamda tasengna akoi gi hingmada nomagi charatan madu waraba adu masai anabadi leiraba yamna akoi gi operation ni mathuk taraba singdu akoi singtam animakta lebiriba akoi gi lup sing nasu madu akoi recommend to birangna ba koi sinjalang jeri bisingi makai di haijeri Manipur da leriba diet amadi B.Ed college singi oja singi nipan suba capacity building program amang asidagi lamfel da leba Directorate of State Council of Educational Research and Training the Hokre Directorate asina sinduna pangtopa program asida oja marifuna saruk yari program coordinator M Somorjina school gi curriculum amadi syllabus ki development da hena khangnana ba amadi class 1 dagi 8 fawbagi mahiri singda Kanaba fanganana ba programa si pangthopani haina phongdoki Kuntrahumdoi KV line tingkhat kadaba maramna hayang ayu pung nipan dagi nungtil pung mari fawba airport mayang ifal leimakong none Kuntrahumdoi KV feeder sing loinana taramathoi KV gi tidim CRPF Western Eastern Station PGCI Kuntrahumdoi by taramathoi uremam substation gi brickfield maimutkani hari amaromda Nauna line tinggadaba maramna uripok feeder amasung rims feeder su Mars taruki ayupung nipandagi nungtil pung mga pawa may pangroy hari
Jiribam Police Station da Leriba Tangzeng Lairemba Lairembi Anigi Ira Thoni Bagi Thorom Asi Pangtokre Thoromaduda Additional SP Oshi Assam Rifles ki CO CRPF ki Deputy Commandant Jirigi Luchungba Luchungbi Kaya Susarup Yaki Jiri College Pu Mapung Faba Government College Ohelu Haiba Dabida MSU District Committee Jiribam na Chataraliba Khongjangi Manung Chana Jiri Ghat Junior High School amasung Blooming Flower Children Foundation School gi Mehri Singna Wakat Mifam Chathaki Ministry of Culture gi Senthang Makhada Northeast Zone Cultural gi Makhada Art and Culture Department amadi Kha Manipur Hindustani Sangeet Vidyalaya Kakchinga Punna Sinduna Numit Nini Chathagadaba Differently able angang singi folk classical amasung popular music festival ngasidagi library and information center kakchingi auditorium da haukre haudopagi tharomda Naurem Kalimohan Mahavidyalaya asigi president Dr. M. Ramkumar amasung art and culture gi director Dr. K. Susila Susarup Yaki Thawal College ki hauzu leriba awara passing tha asigi nipan fawbi manungda sarkar na pidrabadi mathangi numitagi college asigi thabak thorom khudimak boycott tawbagi khongjang changsilagani haina student union na phongdoli college asida pangthopa pawin mifam amada union gi general secretary O Arjuna February 23 da education minister da ai becherol ama pisindana college asigi hauzu leriba awara passing maruwaina geography department ki awat pa ojataru college gate sabidaba fencing leitaba amadi librarian leitaba asi mention bina bahaijakre adubu ngasi fawba positive oiba wafam amata pirapa leitri demand sing asi pithoktrabadi mahi tambay yauna college ki thabak thorom khudimak leblagani haiki kaisam ningthem jauna Andro Kendro gi manung chana leiba madrasa Huishenia Asrafia ningthaunai yaripokta solar light mating pangkre madrasa sida mahitam liba mahiri singi yenglaga solar light adu mating pangkibani makata na awat pa lerak labasu mating pangkigani haina ningthem jauna phungdoki All Manipur Working Journalists Union gi member oidaba amasung e pawi lamda leitaba singna makhoi gi garida press thariba asi thingnanaba Union gi member sing khaktagi logo tha asigi tarukta Deputy Chief Minister na phongduna chatnaba horagani hairi ngasi Manipur Press Club ta pangthokiba pawi mifam amada Union gi President W Shamjaina hauzik lamdam asida e pawi thabak tawduna Union gi member chahumga marifunipan lei member oidaba amasung printing press fawbana makhoi gi garida press thaduna khudung chaba lobagi thawdo kaya thengnaduna union na faduna police ta sinakiba leikre maramasina asigumba thawdo asi thoktanaba union gi member khaktagi oiba logo ama chana hananaba honabani tha asigi tarukta deputy chief minister amasung DGP yauna logo asi putholaba matung member singda khusinagani haiki JPR na mogi PSID card ase mogi ayab mungde pijabu orgasu akoi amjuna check tawraganda hairiba mising ase masi working journalist oide ma thabak tawde no namdana I card pibini haina amjuna media house singida hoina sie tharaganda amjugi member listagi kakpugi thabama akoi satharagane ISHM Infal da numitarani chatharakpa PMEGP beneficiary singi entrepreneurship development program gi mari suba batch ngasilo sinkre Manipur ki tongan ba district singdagi beneficiary singna saru yakhiba program aduda certificate na chingba yanthoki ISHM Infal ki director K Joy Chandra chairman L Tol Pisak amadi atai myoy kya su tharomaduda saru yakhi L Tol Pisak na sarkar ki thabak ngaibagi matam natre isa na pamjaba amadi chanaba sinfam da chatpatangai fadi sarkar na rural amadi urban gi myoy kya da senthok lehenana ba thadarakliba senfam sing niyom chumna sijinadrabadi hingbada awabo oigani haina phungdoki Lagliba March Tara Mari Fawbi Manungda DRDA ki staff sing line department ta absorb tawdrabadi mathangi numittagi district mapanda akanba khongjang changselagani haina direct recruit district rural development agency employees union na phungdole ministry ki guideline da chahi ahumdagi manga fawbada DRDA ki staff sing line department ta absorb tawgadabani haina mayek sengna yauri India ki atai state sing da magi government sing na staff sing absorb tawkre ministry da ki state government ta staff sing absorb tawro haina masing khangdana irakpa leikre adubu government na ngasi fawba tabidre hauze DRDA ki district mapan ki staff sing ki tolop ministry na thadaraktabadagi tolop fangdaba tha 12 sure masina staff sing awabana kham thengle hairi pawi marathon atemba break amamo India ki ahanba national award di government of India na piba
Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupa Marol Loktak Industry, Industrial State, Takiel da contact Tobiu. Manipuri Ahamba Beautification Center Mapam Sida Mahing Uring Unsa Khoiba Ariba Dakfam Pahan Bangami Tattoo Mole Freckle na Jingbasu Lautok Payai Hakjang gi ahen ba fat palm daba body gi hair Lautok Payai Ngasi mag unabiu Dr. Madubala Laser Beauty Clinic MZ Avenue Imphal Break metong da mukana taramnok chari Film Forum Manipuri Secretary Oiramba Ipubu Sakangdaba Miyoy Singna Tamtina Forum Bagi Matangda Ngasi Lamfelda Leba Sangka Tokis Mamangda Wakap Mipam Pangtokre Forum na Sinduna Pangtopa Wakap Mipam Aduda Manipuri Film da Kongdariba Director Amadi Producer Singna Saruyaki Forum Gi Secretary General Somen Morang Chana Film da Katolaba Ipubu Sakangdaba Singna Tamtina Forum Ba Si Kandem Tawi Marilena Singna Atuba Matamda Singduk Pirau Haiki Kariguma makalam tamaram ta bidna sukumba yamna ninga weba thon bai base we film from Manipur gi wena di yamna no jade aduna masigi matang sida aseng ma government amasung manung sung mapan gi mioi singna hogi ipu da tawri ba thabak asi sini smai to bune haiba gi matang da singtok pidraga di film from Manipur na ko yamna sathiba yamna mong ta daba Manipur da pan ko ken natraga ko gi ningi ba pami si yau ba akan ma khung jan thing ne haiba se ko film from Manipur gi mai kai gi ne yamna thamjari Nakalamaromda Taudo Sibu Yaning the Bafondotuna Lamfel Sana Kaitel the Sumiamna Wakan Mifam Jataki Sana Kaitel Nubi Kangrup Nasimba Wakan Mifam Aduda Nupi Amana Fondoropada Fudring Dang Api Bagi Wakal Kanminasi Ipugi Maral Karino Haiki Lairagasu natra paisagi da demand lainaragasu wari saraga sini sane toboya budu mi mahekta oktoga tina phubiram baise ekoi masi lekai da amhona tahon biganu aduga mari lainaba kanana kagidam da tawri bano se atu matam da singtopiyu kariguma masida singtopirak ta bataragadi ekoi epa miyang kusamnaraga akan bakungan changjang jaragani Housing Sathariba Class 10 की परीक्षा दा सिगमाई केंद्र की मनुंग दलेबा नीलपत महा सेकेंडरी दा महिरी सिंह परीक्षा थाबम लेतबदगी अवाब मायोकनरी हाइना All India Students Federation State Council की फाइनेंस सेक्रेटरी KSS रामेश्वर ना फोंदोक्रे Federation asigi office ta pangthopa pawmisinga unabada mahangna haikibada secondary asida punna classroom tarahumdoi lebagi manungda handak UR hakiba aduna maram oiduna ka mapan amangata thon kibadagi ka marida mahiroi chaniga kuntraga tarena parikya thari ka mari khatangda parikya pangthopa asina mahiroi sinda kudongcha daba mayoknari atuba matamda mari leneba singna yengshinbiu haiki Film की थबक तौरिबा मियोय सिंदा सेगी डिमांड तौरिबा सि हंदोक पिदुना महौसागुम मणिपुरदा फिल्म की थबक थौरम सिंग मनिंग तमना तौहनबियु हाइना खुराई थ्वेदिंग जमलेकाइदगी अहंथेम इंद्रजिना ISTV न्यूज की मियाम की खोलाव पीपल्स वॉइस दा फोंदोरली डिमांड तौरिबा असि मणिपुर बाजार मियामना मजो फौजै मनम अदुना मणिपुर मियामदा mi finally ba asi athu matamda jaba asi gianga handopiduna awaba asi kohan bituna paja miyam apin tawjari Lamlai Police Station की मनुंग चना नापेट खुलदा लेबा URF स्टिंखै ngan bakangpu की designated camp da landaramba adu Maoist Communist Party Manipur की अखनबा Red Guard की लंजाबा कांगबुना नि हाइना फोंदोरली Secretary Publicity and Propaganda Nonglen Meite की चेरोल अमना Yet amadi oi thangba maike animakta meter chamanga khaktamak chatlaga lamlai police station BSF camp commando amadi Assam Rifles ki camp leiriba mafam amada chathakiba landa aduna piriba pauzeldi Manipurda amuk hana communist ki mingda arama thabak toropada lamyan ba irabot ki wakhalonbu kokthokna duna Marxism Leninism amadi Maoism ge wakhalona lamjinglaga yawal ihau changsilaliba amadi semgalaliba loop asina kaidonungda tumina leshiloi haibaduni Landa adugi pandamdi leiriba sing adubu manghan banate communist ki natraga yawal lalhaugi mingda thian bayai khaliba wakalon sing adubu mutatpani hairi suspension of operation gi mingda leiriba wakal mapung fadriba singna mayai ka ba jinjak chasinduna lekai miam da akai ba piba
Nongren Nongdam Maikaidagi Sinmi Kayana Sinsangdagi Wana Halakpada Apan Bapiba Yawala Longi Mingda Tonga Tongaba Ming Sizanaduna Sian Kaigat Pakaya Chatabadagi Akoibata Leriba Miamna Lupta Wakat Kaya Lagli Kwaidagi Maruena Makoina Laishiliba Mapamasi Mahitam from Sangni Makoina Laisin Batagi Laraba Imumanungi Mahiri Sing Larik Tambada Jaun Apan Bapi Hairi Matam Sana Communist Haiba Lupi Mingda Thia Libasing Aramba Wakalda Chatlurabasu Hauzik Tangdu Leitaba Punsirol Amada Hingbiu Makatana Communist Mingchat Thia Nanaba Aramba Wakalon Thadu Hairi Kekrupat ki mayong nabada leiba Hemansu Kumar Tiwari Kauba Chahi Taramatorom Suraba Angang Ama Chakibatang Amagi Numit Yung Bada Mayum Dagi Toki Badagi Hanjilak Hairi Mak Masapai Kulay Kuchuni Mahang Mayum Dagi Toki Bamatamda Higo Machugi Jin Kongrao Amasetki Amubaga Angamaga Langba Furit Amaletki Kanaguma Singna Tingna Birabadi Mahapu Manak na Police Station Natragana Mobile number 8257004619 Natraga 8731069955 da Pau Pibiu Hari Angang Asigi Apopa Rupesh Kumar Tiwari na City Police da complain ama Taukre Yaripo Tulial Awang Lakaidagi MD Gayasuddin Apopa Lekhidraba Rasid Ali Chahi Kunibangarom Suraba Miwe Ama Mamang Thagi Kunipan Gi Ayupung Nipanga Minute Kuntrarom Chapa Matamda Yumdagi Toki Bedagi Mapung Kangdana Mangkre Mag Foot Manga Inchi Ahung Wangi Masapai Mamai Koida Nei Kuchungawi Higong Machugi Jin Ama Setki Amuba Machugi Furit Ama Higong Machugi Sweater Ama Litki Kanaguma Sina Mahaputeng na Bidabadi Manang na Police Station Natraga Mobile number 9856509288 da Pau Pibiu Hari Red Seal Division ki miyang makada Kuntare Suba Sector Assam Rifles ki Kangbuna Mamang Thagi Kunipanda Kulai Lalomba Miyoy Mari Moirang Churachampur Lambidagi Fare Hari Makoidagi Countryman Magazine Yawa 9mm pistol ama Maru ani Kapthokraba Maru ama Honda Activa ama Fangle Hari Haukiba Fabric Kumangada Thanga Salam Lekaidagi Thanga Funjemda Mayum Panbi Salam Ningol Laisram Ongbi Sofia Misigi Matangda Semkiba JSina Ngasisu Thanga Jing Ningthau Harauba Sanglenda Miyamgi Mipam Pangthotuna Master Faubi Manungda Misi Asida Jenaba Sing Putona Bawarep Laukre Master Faubuda Langla Lanzin Putopa Ngamdrabadi Manipur Pumba General Strike Kawani Hairi Hayeng March Mangagi Ayupung Taruk Tagi May March Taruki Ayup Pung Taruk Fauba Jiribam Yauna Imphal East District Pumbada CRPC gi Section Chamaganifu Marigi Subsection Anigi Makada Miyoy Manga Natraga Hena Ain Kainingai Oirakpa Yaba Mongda Punba Chay Nung Nongmay Amadi Kusukulai Singpuduna Chapada Thing Batamkre Hiramasiga Mari Lenana District Magistrate Imphal East M Joina Order Ama Tokre Hauzik Sanabagi Pau Masigi Sanabagi Pauda Mysore da Chathariba Kuntraga Tarerak Shiva National Master Athletics Championship ki ngasi humni chamber numita Manipur na gold taruk silver ahum amasung bronze medal amal laure Manipur gi gold singadu TS Tamfamani TS Ekasini Sandhyarani L Bhuvan Lal Babu amasung S Thambal Sarmana lokibani silver ahum aduna S Babuyayma Chandrakala amasung M Joy na Lokibani bronze medal aduna TS Ekasini na Lokibani ngasi numit humni chanba fawda Manipur na punna gold tara mga silver tara nitoy amasung bronze medal tare laure All Manipur Football Association na AFC Women's Football Day thorom March Nepal da artificial turf ground da pangtokadauri thorom asida haukraba nupi football sanaroi singbu khudor popi duna ikai khumnaba utpagaloina na exhibition match sanagani hairi DSA Kakchingi Sanabungda Chathariba Taranithe Shuba DSA Trophy Naurem Bhubom Memorial State Level Invitation Football Tournament King Asisana Kiba Matchta Neroka Football Club na KMSW Sibu Panjal Taramatoy Sinoda Toykre Hayeng KPSC Amadi Ames Sanagani Oriental Football Academy Pungdo Mamna Sinduna Academy Asigi Ground da Tim Taranitoina Group Maritong na Kaidautuna Ta Asigi Tang Kunmari Dagi Chathariba Tarataruk Shuba Ofa Cup King Asisana Kiba Homsba Quarter Final Match da Pupu Pungdom Bamna Neo Sanjambambu Panjal Ani Sinoda Marishuba Quarter Final Match da MSCP Kiam Gaina SBR Nongdambu Panjal Ahum Anida Maiti Bapiduna Semi Final Chankre Hayang Ahanba Semi Final da YGC Pungdom Bam Ofa Pungdom Bam Sanargani
ꯃꯈꯥ ꯇꯥꯕ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯕꯣꯌꯥꯏ ꯅꯤꯡꯊꯧꯖꯝꯗꯒꯤ ꯐꯣꯡꯕꯤꯒꯅꯤ ꯑꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯅꯣꯔꯊ ꯏꯁ ꯒꯦꯝꯁ राजीव गांधी खेल अभियान स्कीम की मखादा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स न सिंधुना स्टेट नेपाल की सानरोई समापन कुना तोंगान तोंगान बा मसाना निपानदा सरुक यादुना सथरिबा नेशनल 11 मेन एंड वुमेन नॉर्थ ईस्ट गेम्स की ngasi humni sanba numit phawbada manipurna gol tara truk loduna punna medal kumapan phangduna mangin thari गेम्स असिगी ngasi athletics events की पांगथोखिबा नुपा मचागी मीटर सनिपान की लमजेंदा मणिपुर की एन कोनुंगजाउना अहानबा ताखरे मिजोराम की बीजे लालपेकाना अनिसुबा अमदी मेघालय की ओरटुना अहुमसुबा ताखी इवेंट असिगी नुपी मचागी पांगथोखिबदा मणिपुर की एन चावना अहानबा सिक्किम की मंगली तमांगना अनिसुबा अमदी त्रिपुरा की फतिमा बेगमना अहुमसुबा ताखी सोपुट्टा मिजोराम की रामेंग मुआरी साइटो ना अहानबा मणिपुर की होइनेकिम संतेना अनिसुबा मदी स्टेट असिगी के रोमोलाना अहुमसुबा ताकी नुपा की हाइजमदा त्रिपुरा की लिटन डेवलपमेंट ना अहानबा मणिपुर की राजकुमार वारेकपा मैतेना अनिसुबा मदी त्रिपुरा की जितेन डेवलपमेंट ना अहुमसुबा ताकी गेम्स असिगी फुटबॉल मसानादा ngasi khumbalampa ki artificial turf ground da sanakhiba nupi macha gi match da manipurna tripura bu goal tara sinoda maithiba piduna semi final sangkhibani eastern sporting union ground da sanakhiba match da meghalaya na mizoram bu goal ani amada maithiba pikhi amaromda khumbalampa practice field da sanakhiba match da arunachal na sikkim bu goal taruk sinoda maithiba pikre nupa macha gi artificial turf ground da sanakhiba match da nagaland na sikkim bu goal nipal sinoda eastern sporting union ground da sanakhiba मैच ता त्रिपुरा ना मेघालय बु गोल अनि अमदा माइथिबा पिखि अमरमदा कुमल लंपक प्रैक्टिस फील्ड दा सानखिबा मैच ता मणिपुर अमदी मिजोराम गोल अमता चनदना ड्रॉ सटख्रे हॉकी मसानगी नुपी मसागी मैच ता मिजोराम ना असामु गोल तरुक सिनोदा मणिपुर ना त्रिपुरा बु गोल 33 अनि दा माइथिबा पिखरे नुपा मसागी सानखिबा अतोपा मैच अमदा मिजोराम ना असामु गोल अहुम अनि दा माइथिबा पिखि वेट लिफ्टिंग मसानगी नुपी की केजी निफु मरीदा मणिपुर की के उर्मिलाना अहानबा नुपी की केजी निफु निपान की कांगरुप्तसु मणिपुर की पी गंगा चनुना अहानबा ताखी केजी यांखै हुमदु की कांगरुप्ता मणिपुर की एम पूर्णिमा चनुना अहानबा मणिपुर की के उर्मिलाना अहानबा नुपी की केजी निफु निपान की कांगरुप्तसु मणिपुर की पी गंगा चनुना अहानबा ताखी केजी यांखै हुमदु की कांगरुप्ता मणिपुर की एम पूर्णिमा चनुना अहानबा अमदी केजी यांखै निपान की कांगरुप्ता मणिपुर की के एस नुंगसीटोना अहानबा पोजीशन ताखरे जुडो मसानगी केजी निफु निपाल की नुपी की पांगथोखिबदा मणिपुर की एल संध्याना अहानबा केजी हुमपुतरा की कांगरुप्ता मणिपुर की गंगारानीना अहानबा केजी हुमपुतरा मथक की कांगरुप्ता मणिपुर की एल रोशनीना अहानबा पोजीशन ताखरे बॉक्सिंग मसानगी नुपा मसागी केजी हुमफुमदु की कांगरुप्ता अरुणाचल ना नागालैंड बु सिक्किम ना त्रिपुरा बु अमदी मिजोराम ना मणिपुर बु माइथिबा पिखि नुपी मसागी केजी हुमफु तरुक्ता मणिपुर ना सिक्किम बु मेघालय ना त्रिपुरा बु माइथिबा पिखि नुपा मसागी केजी हुमफु तरुक्ता मणिपुर ना असम बु मेघालय ना त्रिपुरा बु अमदी नागालैंड ना सिक्किम बु माइथिबा पिखि केजी हुमफु तरागी नुपा मसागी कांगरुप्ता अरुणाचल प्रदेश ना सिक्किम बु मणिपुर ना मेघालय बु अमदी त्रिपुरा ना नागालैंड बु माइथिबा पिखरे केजी हुमपुतरा की नुपी मसागी पांगथोखिबदा असम ना त्रिपुरा बु माइथिबा पिखि केजी हुमपुतरा मंगागी नुपा मसागी कांगरुप्ता मिजोराम ना मणिपुर बु अरुणाचल प्रदेश ना त्रिपुरा बु नागालैंड ना मेघालय बु अमदी असम ना सिक्किम बु माइथिबा पिखि केजी निफु तरुकी नुपा मसागी सेमीफाइनल मैच ता अरुणाचल की सिरी रंगुतरा ना मिजोराम की लालथा संगा बु माइथिबा पिदुना फाइनल संख्रे अमरमदा कैटेगरी असिगी मणिपुर की पौलिन कुमार ना मेघालय की रिसांगलांग नोंग्रुन बु माइथिबा पिदुना फाइनल संख्रे नुपी मसा की कांगरुप्ता मणिपुर की एस नेंगहाइता कोमना मेघालय की इफिडेमोन दुलहिन बु माइथिबा पिदुना फाइनल संख्रे अतोपा सेमीफाइनल मैच अमदा सिक्किम की बबिया गुरुंगना मिजोराम की लाधान पुइबु माइथिबा पिदुना फाइनल संख्रे केजी निफु निपाल की नुपा मसा की सेमीफाइनल मैच ता अरुणाचल की गानाश्याम सेत्रीना मेघालय की सानबोरलांगबु माइथिबा पिदुना फाइनल संख्रे अतोपा सेमीफाइनल मैच अमदा नागालैंड की गौरवना असम की आकाशबु माइथिबा पिदुना फाइनल संखी अतोपा सेमीफाइनल मैच अमदा मणिपुर की एन जेरीना ना अरुणाचल प्रदेश की एल डी सिरुबु माइथिबा पिदुना फाइनल संखी
Sathariba Games asigi ngasi humni chanba numit phawbada Manipurna gold 13 silver 9 bronze manga punna medal 18 lawduna ahanba position da leiri. Mizoramna gold 9 silver 8 bronze ani punna medal 18 phangduna ani suba amadi Tripurana gold ani silver manga bronze 13 punna medal 18 phangduna ahum suba position da leiri. Polo Kongpan Student Club amadi Eastern Student Club Team A Nomaibung Kuntrani Tusuba State 11 Polo Tournament ki semi-final sangkre. Manipur dagi polo masana mangkhidanaba amadi masana asi hena sakhol hanabagi pandamda Manipur Polo Association sinduna mamang thagi tang kunteretagi polo team kunna saruk yaduna sathariba Kuntrani Tusuba State 11 Men's amadi Tarama Tusuba Women's Polo Tournament ki ngasi sanakhiba ahum suba quarter final match ta Kongpan Student Club na Ibodok Thangjing Polo Club Khongmanbu Panjil manga amada maiti bebiduna semi-final sangkhibani. Kongpan Student Club ki mai papagi panjil singadu P Ojinna ani suba amadi ahum suba sakarda panjil ahum chankhi. Atopa panjil ani aduna O Rogerna ahanba amadi ahum suba sakarda sanduna match asi mai pakhibani. Maiti oraba Ibodok Thangjing Polo Club Khongmangi amata ngarba panjil adu M Dorena ani suba sakarda sankhibani. Tournament asigi mari suba quarter final match ki sanakhibada Eastern Student Club Team A Nomaibungna Texam Polo Club pu panjil mari anida maithiba piduna semi final sangkhre. Eastern Student Club Team A Nomaibungi mai pakpagi panjil singadu Mohindro na ahanba sakarda panjil ama L Akasna ani suba sakarda panjil ama A Ranjanna ahum suba sakarda panjil ama chankhi. Atoba panjil aduna Texam Polo Club ki S Ranjitna ani suba sakarda aun gol ina chanduna match asi mai pakhibani. Texam Polo Club ki panjil ani aduna S Hadanandana ahum suba sakarda panjil ama amadi S Ivolna mari suba sakarda panjil ama chankhi. Sathariba tournament asigi nipi masagi ngasi sanakhiba match ta Ibodok Thangjing Polo Club Khongmanna KMM Riding Polo Club Singjamaibu panjil 10 sinoda maithiba pikhre. Ibodok Thangjing Polo Club Khongmangi mai papagi panjil singadu TIS Tanana ahanba ani suba amadi ahum suba sakarda panjil mari chankhi. L Dhanesorina ahanba amadi ani suba sakarda panjil ani Sunitana ani suba amadi ahum suba sakarda panjil ahum amadi L Thadoina mari suba sakarda panjil ama chankhibani. Tournament asigi ahanba semi-final match hayeng Manipur Police Sports Club Team A amadi KMM Riding Polo Club Team A Singamaiga sanagani. Charlie Football Aikogi club Singamai oinam thingena sinduna club asigi ground da team kodi thoina group tare thongna khaidotuna mamang thagi tang taramari digi sathariba ahum suba oinam Charlie Memorial Oval 5-a-side football tournament ki ngasi sanakhiba ahanba quarter final match ta Sangai Football Club Thangmai banna PYYDA Pangaibu goal ani sinoda maithiba piduna semi final sangkhre. Sangai Football Club ki mai pakpagi goal singadu Sana Tomba amadi Gaurona match ki 38 suba amadi 39 suba minita sankhibani. Ngasi sanakhiba match asida PYYDA Pangai gi sanaroi Tomda center referee na warning tauki. Wangoi Football Youth Alignment Organization Wangoi na sinduna Lai Lampak Wangoi da team kunna group mari thongna khaidoktuna ngasi dagi first Wangoi lining thau sana mahi premium league haukhre. Haudopagi thoramda Manipur Pradesh Congress Committee ki Vice President Sagol Sem Achoba Wangoi Municipal Council ki Chairperson L Iboton First IRB ki Commandant N Manimohon na thoram mapusing oiki. Satharibat Premium League asigi ngasi ahobu numit ki sanakhiba match ta Football Club Wangoi na A Square Pasoibu goal mari amada maithiba pikhre. Football Club Wangoi ki mai pakpagi goal singadu aboina match ki taruk suba amadi humpu taruk suba minita goal ani chankhi. Atopa goal ani aduna Ajitna taramdu suba minita amadi Ajaina humpu matoi suba minita chanduna match asi mai pakhibani. Maiti orba A Square Pasoi ki amata ngarba goal adu Kisanna match ki humpu mapal suba minita chankhi. Sathariba tournament asigi hayeng ahanba match ta Lasal Laimobapam amadi YDO Langthabalga sanagani. Ani suba match ta YEO Wangoi amadi SYSA Sanjembangba sanagani. Ahum suba match ta YWA Wangoi Makhalaikai amadi CFC Team A Thongkhong Lakshmi Bazar ga sanagani. Ngasi ahuba nubiki sanakhiba match ki ahanba goal sankhiba Aboy amadi ani suba hapki ahanba goal sankhiba Ajaida Manipur Pradesh Congress Committee ki Vice President Sagol Sem Achobana mobile amadi lupa lising ani piduna pungning thagotki. Thoramsiga mari lenana Sagol Sem Achobana phongdokhibada Kendra asida sakhot thaurangi thabak paikhalapda lamdam asigi praja singna cooperation pibiduna Kendra asi sakhonaba honaminasi haiki.
Chief Minister Wegro Burma Mamani Adu Hoju Pawada Mi Tramatoi Suna Kawaya Dava Pilama Lektabase Punamaki Lebak Tibani Makataba Sanabagi Pau Kara Sri Lanka ki Colombo da Chathariba Indo Sri Lanka Invitational Master Swimming Mita India ki Mahut Sinduna Sanariba Manipur ki swimmer Lenin ngasisu 200 meter freestyle da goal laure ngarang 100 meter freestyle da goal ama backstroke da silver 100 meter IM da su silver medal laukrabani Manipur ki Sanaroi Jayan da su 100 meter IM da su silver bronze 50 meter backstroke da silver medal laukrabani makoi anigi event amamam watli hairi ngasi nomagi oiba ingasai pau phongbigani ICAR Lapel Partaki Pangba Pauda Ngasigi Kwaidagi Sakiba degree Celsius Kuntaruk Dasmik Mari Kwaidagi Ingba degree Celsius Taranitoy Nungshita Yauba Ising Manil Gisang Ayukta Sada Marputara Matoy Nungtilda Sada Yangi Mangamoiki Ngasigi Nung Chukibagi Sang millimeter ani oiki Tarasu Manipur Legislative Assembly ki tarahumdoi suba session matam kaktana yaithokre Manipur amasung mayamagi ngamkai survey tawduna nauna lam ona nabagi tangai padrabadi political party singe mihut kambu ama Delhi da chatuna center da takshan si haina Chief Minister Okram Ibobina phongdokre Amadi Lok Sabha ki Hanagi Speaker PS Sangma Laikidre March ki tang nipan fawba Lok Sabha mifam adjourn tawkre ngasi chathakiba Manipur Legislative Assembly nasu awaba phongdokre ISTV ni pizaba pau mata su sinjari miyeng tabiri bisingbo mukana khurumjari